Hello everyone, howjikse CBSE oiro state board oiro ICSE oiro 10 amadi 12 ki final exam se koisilaktre final exam je naksilak lamnina angang singse lai yam pai final exam maya sida di angang singsida thau yamni yawba jinjang chini yamni yawba jinjang pijana de phongphong saba jinjang afaba jinjang ngakta pijane mama mapa oibo singna parents singna loine ba khangna rabo wafamni angang singse masama ufana thamba maru oi marak sida angang singse larik padabadi yade larik se sum parak pasida moise uiningba phawre I tumningba phawre I chokthaba phawre ado uiningba phanam phawra asu chokthaba phanam phawra asu khangba tabani ko matam khradi moi khangba tabani ado akhoi mama pa oiba singna sum ado khangbina thabak tawbiba tabani aigi ja ani su 10 amni 12 ki CBSE ki exam thaduni moi su adum uire e lari pabda warak pado choktharak pado aduna ado moina uire ko matamda aina yumda haikru achar se yam chamna seme yumda semba haikru achar se aina moi mayada injano tamda mamit khaksing singeba ado aigi ngasi haikru achar se mayam yengmina se faida phangba haikru di yam su silya aduga yam su chawe manipur da phangba haikru di piktak na yam hawi dana haikru se aina lawriba chang se gram chani ni haikru se yam pana sobe loire achauba marak te yawbra yenge check tawge yawragadi madu khalaga mu pana soirani lawriba haikru siga chanaba changda thum hapa yumda semba garam masala se tablespoon tangkhai ma hapani mathangda morok makup takai se tablespoon tangkhai phaba tabi da hapani morok makup ti khara hantharap tawna hapani gulmaris malu takai ba so hapani haikru siga hapliba maru marang thum morok siga totminarba matungda yangang se tablespoon sigi saruk ahum thokpagi ama hapani yangang siga haikru siga mu phajana totminarani haikru se khajiktang se thumnaba amadi mahau su hengatnaba misri sida misi haina base rock sugar se matung macha makhak khonjaina sugairaga ngasagi masala kai kara yaraba haikru da adu da hapchilani adu amuk phajana totminarani yare ai hangam thau amta hapoi adu hujik haikru yawa plate che agi mangoda pung ani gumba nungsa phangni ba nungsa se jamin kang kai kara tongdraba makhum makop silaga phawrani thum hakibda aduna maram orga haikru se khara chotle mangolda phangba nungsa su loikre ado haikru sidi khara chotak tari khajiktang di kanghaningi aduna ekhoigi thaknanaba ising lumbada chauhanbada adugi patragi mathakta thangatlaga haikru se thamani ising chorpa ngarni ising se saure aduna gas se muthatle ado ising sidi sari bi ising china mapung phana ingtharak matamda adu hawa haikru yawa plate se thangatlaga dum thamani haikru se khaji ti kangsilatle haikru sida masala sing chu loina ba chupsin khre sigi ai haikru gi achar sidi nomada dum semba lo silamnina khaji chotang chotak tari khara tholi aduna fridge sa thamba yamar oi kari gumba haikru sina pung kang laga de mapani room temperature sida dum mapanda dum thambada dum yai adugu khara chotak taramnina masidi fridge da thamba maru oi natraga di fungus karak toiba haikru si chu magi kangbai changse chap chare aina pambai changse yore ado hena kanghaningagadi adum nongnini amuk nungsa da mu phawbiba yai ai cha singdi haikru se yam kangbasu pamde ba sigi changse pami khaji chu thotlap oda habdi kangagadi krang lawe ado moi chaba nungaite aduna khaji thotlan biona sigi changse thamdoine ba kari gumba haikru se pung kang hange haragadi numit humni di yamdabi da soidana di changani numit humni nungsa da phoragadi natraga ising asabagi chu mathakta thammagadi soidana kangani haikru se pung kangani adudi mige apamba dugi makha pol lari pabagi oirakpa matamda ama ani injanbadane moi mamit khangching chingradam preservatives kumba amta haptre hangam thauju amta haptamnina haikru si ju pura kangbana tamnina yam kuina thamba yaro icham chamba haikru gi achar se semba loramnina ai video singa chigi mutang sida lo sinjarage yengbiriba singbu thagatchak